ꯑꯍꯥꯟꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯕꯤꯁꯤ꯫ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ 73 ꯁꯨꯕ ꯀꯨꯃꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜꯂꯣꯟꯗ ꯇꯨꯡ ꯏꯜꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯊꯣꯛꯂꯝꯂꯣꯏ꯫ ꯁꯄꯔ ꯃꯩꯅꯥ ꯄꯨꯂꯤꯁꯅ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯐꯨꯔꯛꯂꯦ꯫ ꯗ꯭राꯏꯚꯔꯁꯤꯡ ꯈꯨꯗꯛꯇꯒꯤ ꯁ꯭ꯇꯤꯌꯥꯔꯤꯡ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯁꯤ꯫ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ 73 ꯁꯨꯕ ꯀꯨꯃꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯇꯧꯔꯤꯕꯁꯤꯡꯅ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜꯂꯣꯟꯗ ꯇꯨꯡ ꯏꯜꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯊꯣꯛꯂꯝꯂꯣꯏ꯫ PPCM Protection and Preservation Committee ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯤꯟꯊꯣꯛ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ 73 ꯁꯨꯕ ꯀꯨꯃꯣꯟ ꯊꯧꯔꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ PPCMꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠ, PPCMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤ, ꯂꯤꯟꯊꯣꯛꯀꯤ ꯀꯟꯚꯦꯅꯔ ꯑꯦꯜꯁ꯭ꯌꯥꯝ ꯈꯨꯃꯟ, PPCMꯒꯤ ꯑꯦꯗꯚꯥꯏꯖꯔ Y ꯂꯩꯔꯤꯛ ꯂꯩꯃ, ꯂꯤꯟꯊꯣꯛꯀꯤ ꯀꯣ-ꯀꯟꯚꯦꯅꯔ K ꯊꯣꯏꯕ ꯃꯤꯇꯩ, PPCMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯣꯔꯥꯏꯁꯇ ꯃꯦꯝꯆꯥ, ꯂꯤꯟꯊꯣꯛꯀꯤ ꯀꯣ-ꯀꯟꯚꯦꯅꯔ KH ꯒꯣꯄꯦꯟ ꯂꯨꯋꯥꯡ, PPCMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯥꯏꯕꯝ ꯄꯨꯔꯅꯤꯃꯥꯁꯤ ꯑꯃꯁꯨꯡ ꯂꯤꯟꯊꯣꯛꯀꯤ ꯀꯣ-ꯀꯟꯚꯦꯅꯔ Y ꯇꯤꯀꯦꯟ ꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ PPCMꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯈꯤ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯕꯣꯠ ꯗꯦ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯃꯃꯤꯡ ꯈꯛꯀꯤ ꯅꯠꯇꯅ ꯏꯔꯥꯕꯣꯠꯅ ꯆꯪꯁꯤꯜꯂꯝꯕ ꯂꯤꯛꯂꯝꯗ ꯆꯠꯂꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯂꯝꯖꯦꯜꯗ ꯃꯥꯡ ꯊꯥꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯣꯏ꯫ ꯏꯁꯩ ꯅꯣꯡꯃꯥꯏꯗ, ꯀꯜꯆꯔꯗ, ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯑꯃꯗꯤ ꯏꯕꯒꯤ ꯂꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯂꯝꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯏ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯣꯠꯂꯤꯕꯁꯤꯡ, ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅ ꯁꯣꯜꯕ ꯇꯧꯃꯤꯟꯅꯔꯕꯗꯤ ꯏꯪ-ꯇꯞꯄ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯔꯥꯕꯣꯠꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅ ꯏꯔꯥꯕꯣꯠ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯤꯟꯊꯣꯛꯀꯤ ꯀꯟꯚꯦꯅꯔ ꯁ꯭ꯌꯥꯝ ꯈꯨꯃꯟꯅ ꯍꯥꯏꯈꯤ, ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯤꯆꯥꯡ ꯁꯤꯠꯅ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕꯁꯤꯡ ꯅꯩꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯤꯔꯣꯠ ꯇꯥꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ MLA ꯑꯣꯏꯔꯒ ꯂꯩꯔꯕꯁꯨ ꯄꯨꯔꯕꯥꯟꯆꯜ ꯄ꯭ꯔꯗꯦꯁ ꯁꯦꯝꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯈꯤꯗꯧꯔꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯃꯤꯔꯣꯠ ꯇꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤ ꯃꯇꯤꯡ ꯂꯩꯕ, ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯄꯤꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯇꯧꯔꯤꯕꯁꯤꯡꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯧꯁꯤꯟꯕ ꯉꯝꯂꯕꯒꯦ? ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯂꯩꯕ ꯑꯁꯤꯅ ꯏꯔꯥꯕꯣꯠꯅ ꯄꯤꯔꯝꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯈꯣꯏꯗ ꯌꯧꯗ꯭ꯔꯕ꯭ꯔꯥ? ꯁꯨꯞꯅꯇꯪꯒꯤ ꯆꯤꯟꯗ ꯉꯥꯡꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯣꯇꯣꯗ ꯈꯛꯇ ꯂꯩ ꯀꯠꯄ ꯅꯠꯇꯅ ꯃꯍꯥꯛꯅ ꯄꯥꯝꯂꯝꯕ ꯑꯃꯗꯤ ꯆꯪꯁꯤꯜꯂꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗꯗꯤ ꯇꯨꯡ ꯏꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯂꯩꯉꯥꯛꯅ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯅꯕ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯂꯩꯔꯤ꯫ ꯏꯔꯥꯕꯣꯠꯅ ꯄꯥꯝꯂꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯕ ꯆꯪꯏ꯫ ꯉꯁꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯏꯔꯥꯕꯣꯠꯅ ꯄꯤꯔꯝꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯈꯣꯡꯊꯥꯡꯁꯤꯡꯗ ꯅꯩꯅꯅꯕ ꯑꯃꯗꯤ ꯅꯩꯅꯔꯒ ꯆꯠꯂꯕꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯁ꯭ꯌꯥꯝ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 73 ꯁꯨꯔꯛꯄꯒꯤ ꯊꯧꯔꯝ ꯉꯁꯤ ꯅꯝꯕꯣꯜꯗ ꯂꯩꯕ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯀꯣꯟꯊꯧꯖꯝ SCꯒꯤ MLA ꯁꯥꯄꯝ ꯔꯟꯖꯟ, ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯄꯗꯃ ꯁ꯭ꯔꯤ TH ꯆꯥꯎꯕ ꯁꯤꯡ, ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟ TH ꯕꯁꯟꯇ, ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯀꯣꯛꯌꯥꯏ K ꯕꯥꯕꯨ ꯑꯃꯗꯤ ꯇ꯭ꯔꯁꯠ ꯑꯁꯤꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ T ꯏꯕꯣꯝꯆꯥ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜꯗ MLA ꯔꯟꯖꯤꯠꯅ ꯍꯥꯏꯈꯤꯕꯗ, ꯉꯁꯤ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯗ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯄ ꯐꯪꯖꯕꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯔꯥꯕꯣꯠꯀꯤ ꯚꯤꯖꯟ ꯂꯩꯕ ꯃꯤꯁꯛꯅꯤ꯫ ꯔꯥꯖꯅꯤꯇꯤ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ꯫ ꯅꯝꯕꯣꯜꯗ ꯂꯩꯔꯤꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯃꯍꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ TH ꯆꯥꯎꯕ ꯄꯗꯃ ꯁ꯭ꯔꯤꯅ ꯍꯥꯏꯈꯤ, ꯉꯁꯤ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯉꯥꯛꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ
मिसक अमा ओइबता नतना मतिक मयाई चेनबा मिसकने मरमसिन इराबोट त इनिंग थौतुर चाना मचानुपी थाजखिबनी सेप्टेम्बर था असि इराबोट पोकपा सिबा बोट काबा थबुमसिदा थोखिबा ngakतनी हाइरदुना इराबोट अखोइगिदमक लाइना थारकपा मिसकनी हाइना टीएच चाउना मखा ताना फोंदोखि मसिनिंग असि नोमगे मरुबा हेडलाइन सिंग अमदि मरुबा पाउसिंग ताबिरबा सिंग बमु खुरमजरी अमदि चैनल सिबु लाइक शेयर अमदि सब्सक्राइब तौबियु हाइबगा लोइनाना पुनमपु नरोकजरी।